ꯍꯧꯖꯤꯛ ꯑꯩꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯁꯤ ꯈ꯭ꯋꯥꯏꯔꯝꯕꯟ ꯕꯖꯥꯔꯒꯤ ꯁꯃꯨ ꯃꯈꯣꯡꯗꯅꯤ JFD ꯑꯃꯗꯤ ꯃꯤꯌꯥꯝꯅ ꯀꯧꯈꯤꯕ ꯄꯨꯡ 49ꯒꯤ ꯖꯦꯅꯔꯦꯜ ꯁ꯭ꯇ꯭ꯔꯥꯏꯛꯀꯤ ꯅꯤꯅꯤ ꯆꯟꯕ ꯅꯨꯃꯤꯠ ꯑꯁꯤꯗ ꯐꯥꯔꯃꯥꯁꯤ ꯅꯠꯇꯅ ꯑꯇꯩ ꯀꯩꯊꯦꯜ ꯗꯨꯀꯥꯟꯁꯤꯡ ꯊꯣꯡ ꯂꯣꯟꯅꯈꯤ ꯂꯝꯕꯤꯗ ꯒꯥꯔꯤ ꯆꯠꯄꯒꯤ ꯆꯥꯡ ꯅꯦꯝꯈꯤ ꯑꯅꯥ ꯂꯥꯌꯦꯡꯒꯤ ꯗꯦꯕ ꯀꯔꯃꯒꯤ ꯏꯁꯤꯡꯒꯤ ꯅꯠꯇꯅ ꯑꯇꯣꯞꯄ ꯒꯥꯔꯤ ꯑꯃꯠꯇ ꯆꯠꯅꯈꯤꯗꯦ ꯃꯤꯌꯥꯝꯅ NRC ꯇꯧꯗ꯭ꯔꯕꯗꯤ ꯁꯦꯟꯁꯁ ꯇꯧꯕ ꯌꯥꯔꯣꯏ ꯍꯥꯏꯅ ꯃꯇꯝ ꯀꯌꯥꯒꯤ ꯃꯃꯥꯡꯗꯒꯤ ꯇꯥꯜꯂꯛꯄ ꯃꯤꯌꯥꯝꯒꯤ ꯗꯤꯃꯥꯟ ꯑꯗꯨꯕꯨ ꯂꯩꯉꯥꯛ ꯑꯁꯤꯅ ꯁꯦꯟꯁꯁ ꯍꯥꯟꯅ ꯄꯥꯡꯊꯣꯛꯅꯕꯒꯤ ꯇꯧꯔꯛꯄ ꯑꯗꯨꯗ ꯌꯥꯅꯤꯡꯗꯕ ꯐꯣꯡꯗꯣꯛꯂꯗꯨꯅ ꯃꯤꯌꯥꯝꯅ ꯄꯨꯡ 49ꯒꯤ ꯑꯣꯏꯕ ꯖꯦꯅꯔꯦꯜ ꯁ꯭ꯇ꯭ꯔꯥꯏꯛ ꯑꯁꯤ ꯀꯧꯈꯤꯕꯅꯤ ꯑꯗꯨꯃꯛꯄꯨ ꯃꯤꯌꯥꯝꯅ ꯇꯥꯜꯂꯤꯕ NRC ꯍꯥꯟꯅ ꯄꯥꯡꯊꯣꯛꯂꯕ ꯃꯇꯨꯡꯗ ꯁꯦꯟꯁꯁ ꯇꯧꯒꯗꯕꯅꯤ ꯍꯥꯏꯕ ꯑꯁꯤꯕꯨ ꯄꯥꯜꯂꯤꯕ ꯂꯩꯉꯥꯛ ꯑꯁꯤꯅ ꯎꯕꯤꯗꯨꯅ ꯉꯁꯤ ꯂꯩꯉꯥꯛꯀꯤ ꯂꯨꯆꯤꯡꯕꯁꯤꯡꯗ ꯇꯛꯁꯤꯜꯂꯨꯅꯕꯒꯤꯗꯃꯛꯇ ꯉꯁꯤ ꯃꯤꯌꯥꯝꯒꯤ ꯃꯤꯍꯨꯠ ꯑꯣꯏꯔꯤꯕ MLA ꯃꯤꯅꯤꯁꯇꯔ ꯈꯔ ꯃꯤꯌꯥꯝꯅ ꯄꯥꯝꯂꯤꯕ NRC ꯇꯧꯔꯕ ꯃꯇꯨꯡ ꯁꯦꯟꯁꯁ ꯄꯥꯡꯊꯣꯛꯀꯗꯕꯅꯤ ꯍꯥꯏꯔꯤꯕ ꯗꯤꯃꯥꯟ ꯑꯁꯤ ꯁꯦꯟꯇꯔꯒꯤ ꯂꯨꯆꯤꯡꯕꯁꯤꯡꯗ ꯃꯤꯌꯥꯝꯒꯤ ꯑꯄꯥꯝꯕ ꯑꯁꯤꯕꯨ ꯐꯪꯍꯟꯅꯕꯒꯤꯗꯃꯛ ꯇꯛꯁꯤꯜꯂꯨꯅꯕ ꯉꯁꯤ ꯏꯝꯐꯥꯜ ꯊꯥꯗꯣꯛꯈ꯭ꯔꯦ ꯑꯗꯨꯃꯛꯄꯨ ꯀꯔꯝꯕ ꯔꯤꯖꯣꯂꯨꯁꯟ ꯂꯧꯔꯛꯄ ꯌꯥꯕꯒꯦ ꯍꯥꯏꯕꯗꯨꯗꯤ ꯃꯌꯥꯝ ꯄꯨꯟꯅ ꯉꯥꯏꯃꯤꯟꯅꯁꯤ ꯍꯤꯔꯝ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯄꯥꯎꯗꯝꯖꯔꯤꯕ ꯑꯉꯣꯝ ꯑꯦꯀꯦꯟꯗ꯭ꯔ ꯑꯃꯗꯤ ꯚꯤꯗꯤꯑꯣ ꯖꯔꯅꯦꯂꯤꯁ ꯂꯩꯆꯣꯟꯕꯝ ꯕꯤꯔꯖꯤꯠ ꯏꯂꯤꯠ ꯅ꯭ꯌꯨꯁ ꯈ꯭ꯋꯥꯏꯔꯝꯕꯟ ꯍꯧꯖꯤꯛ ꯑꯩꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯁꯤ ꯈ꯭ꯋꯥꯏꯔꯝꯕꯟ ꯕꯖꯥꯔꯒꯤ ꯁꯃꯨ ꯃꯈꯣꯡꯗꯅꯤ